video sisu Meesho Haul tawdoinebako ado Meesho se kaino haibada accessories ne hai tare ngasidi to bag faza aduga spec mayam ado miyam Meesho se mayam da khangbasu yarongani ai mamang da su haul tawgre natra aduga khangdabasu yarongani khangdabasing yargasu ai kitang khak amung ngasi ung panjaramge Meesho hairiba app se injagi khwaidagi mayam na pamna sizinariba shopping app amani masida pot khudingmak se yamna phaba quality leba pot sing se yamna lowest price da phangani aduga sise 1 crore plus and active users sing ko layeba aduga sise Meesho hairiba app sida 50 lakhs hena 50 lakhs plus haitare ko production yauri sisida kari product no haibada koi firol nupagi nupigi angangi aduga home kitchen item sina chingba singa se yauri ba ko aduga mayam yamna nungai ba mana Meesho haiba app sidagi akoina resell tawba yae ba habadi akoina social media platforms se sizina ni dana aduga samna haiba da WhatsApp Facebook Instagram sida akoina share tawani aduga resell tawga earn tawba yae ba ko sini mayam kana ba singa si phangbiyu ai gi description da link yawbane ko aduna mayam ahamba Meesho do download tawga shopping tawba matam da 15% off up to 50 rupees 50 off haitare se phangani ba aduga mafam khuding ma deliver tawba matam da free delivery oigani aduga COD se mafam khuding makki phangani aduga poto kai gumba charam da ba kairam ba khotpa yarga su yamna easy return oigani ko aduna mayam Meesho haiba app se yamna kana bane mayam su description dagi link to changa ga download tawbiyo aduga shopping tawbiyo adudi mayam pot se utpa hojara age ko mayam sigi samje adum sam yamna male aduga fajam fajai ga hatare sang ju dum sange ba ko sam yam thina man ba hatare plastic ka man da wane si je maming do nila black ponytail clip haina leibane ba ko aduga maman su yamna honge ba si je aduga hapada ju dum ga hatare aina haitabai ni ko si je adum fajai ba si je aseng ba du male ba ai gi samje na muramba taraga di ai samje ge am chanaga damne ba do ai je sam hapta ai je sam mu da ba hai tare ne adu ge khara di khenare ba do sam amu mi da hapti chap manane adu ga lum laura yam phajai ba aina si su tekna tek tawra ina ka hai tare hai ta ba do ahan bo ba gi adu gi ne si je yam phajai adum wangna punba da hap ningai ne ba ko thadok pai di na te hi je jam tabne aina namba haitabagi ni hapa haitabagi ko yam phajai mayam maman ju kaisu tang da bane 295 khatane si je mayam su dum pambi ba taraga di description dagi check tawbiyo aduga dum leibiyo sigi sunglass an ulage packing ga sam phajai adum mamal di kaisu tang de ba sisne ai hang torage mayam aina dum khara pak pakhan mane ko sida leire sigi spec se ini yam pamjana khalline ba ko habdi yamna ju pa e aduga kai tare phaju yam phajai si je aina yam pamba do adugi ne tu chamana na ju lae ba magi photo jiga happy basiga real ga chamana na ju lae ba ko aduga ai je mai fajan di chaw bane ba khamra ado sigi spec se adum ai wonda chaba do adu oye adu na aina yamna pame si je gari mcha gumba thoraga su si je yamna phajani ba ko upada nungju nungai ni adui damakta aina leibane ko si ja sunglass aingon achabam ti yaw da hai tare ko mathak ta thela ju yam smart oi bane si je phajabane ba ado si ju adum pamadi mayam check tawbiyo description da aduga mayam mathangi sina ka hai tare aina pamba celebrity hai tare Kendall Jenner do moina upaga adum yaram hai tare ko picture da adu da aina pambagi ko mina upati yam phajai onda upapa ka da poi da khangde adugi aina si se lobane packaging yam phajai box nu se ko yam phajai aduga manung da to sigi spec se haujikan yam na di umna bane magi keno dai thona ba khona ba su loina mak yaure si je haujikan yam trending oi ri dana ko leisabi pakhang mayamna adum hauji yam kadum nari dana ko ai ju up ke dawne ado paira pakthira di khangde ba ko habde ai mai chawbani na apik pugum je kya di paktabne ado ju matam gi chana bi je khara yawge na dum ke hai tare si je kakpane dum phajai kok da thela ju dum phajawa male khangde nupa na ga ne ko kok ta ga thela lakpadi yam phajai ado nupi na su dum phajani aingonda ai di khara mai pakpani na sigum apik arak se kya pakte khangde pai pakte da dum mayam na dum comment da dum haibiramo ai na haibam khangdre ba aduga mathangi sina karaman harba aina ne ko sigi spec se chumna dum order tawrubani aduga aina hangto yeng kan da pick a layer me ba ai mai ga yam china chana da bdo adudo oil layer me ba tu yam na pi sigi
ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯈꯟꯖꯩꯅꯦꯕ ꯑꯩꯅ ꯈꯟꯕꯅꯅꯦꯀꯣ ꯈꯪꯕ꯭ꯔꯥ ꯁ꯭ꯋꯥꯏꯃꯨꯛꯀ ꯆꯥꯎꯔꯅꯤꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯎꯞꯄꯅꯤ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯀꯣꯂꯦꯖꯀ ꯆꯠꯄꯗ ꯎꯞ ꯌꯥꯏꯗꯅ ꯑꯗꯨ ꯌꯧꯅꯦ ꯁꯤ ꯌꯥꯝꯅ ꯄꯤꯛ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯁꯤꯁꯤꯁꯨ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯑꯩꯉꯣꯟꯗ ꯈꯔ ꯁ꯭ꯃꯣꯜ ꯁꯥꯏꯖ ꯑꯣꯏꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯛꯑꯝꯃꯦꯕꯀോ ꯑꯗꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯃꯥꯏꯁꯦ ꯌꯥꯝ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯥꯏ ꯈꯨꯆꯥꯎ ꯑꯃ ꯇꯧꯗ꯭ꯔꯅꯦꯀꯣ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯏꯅꯥꯎꯅꯨꯄꯤꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯁꯤꯁꯦ ꯑꯩ ꯎꯞꯄꯔꯣꯏ ꯉꯁꯤ ꯎꯞꯄꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪꯗꯤ ꯁ꯭ꯀꯥꯔꯞ ꯈꯔ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤꯒꯤ ꯁ꯭ꯀꯥꯔꯞꯁꯦ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝꯅ ꯐꯩꯌꯦꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯆꯨ ꯁꯤꯗꯕ ꯈꯣꯠꯊꯕ ꯃꯟꯗꯕꯗꯣ ꯑꯝꯇ ꯂꯩꯔꯣꯏꯗꯕꯗꯣ ꯌꯥꯝꯅ ꯐꯕꯗꯣ ꯄꯣꯠꯇꯣ ꯇꯨ ꯁꯤꯁꯤꯅꯦ ꯎꯠꯂꯛꯀꯦ ꯃꯅꯨꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅꯀꯣ ꯖꯤꯔꯤ ꯖꯤꯔꯤ ꯅꯥꯟꯕꯗꯣ ꯌꯥꯝꯅ ꯏꯪ ꯂꯥꯎꯕꯗꯨꯅꯦꯕꯀꯣ ꯑꯩꯅ ꯇꯥꯏꯒꯔ ꯄ꯭ꯔꯤꯟꯠꯀꯨꯝꯕꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯅ ꯑꯩꯅ ꯁꯤꯁꯦ ꯂꯧꯕꯅꯦ ꯁꯤꯁꯦ ꯄꯣꯠꯁꯨ ꯌꯥꯝꯅ ꯐꯩ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯁꯦꯞ ꯑꯣꯏꯕ ꯁ꯭ꯀꯥꯔꯐꯁꯦꯀꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯀꯩꯅꯣ ꯑꯗꯨꯝ ꯆꯦꯟꯕꯅꯦꯕ ꯄꯣꯠꯁꯤꯁꯨ ꯃꯣꯏꯒꯤ ꯔꯤꯚ꯭ꯌꯨ ꯌꯦꯡꯀꯥꯟꯗ ꯌꯥꯝꯅ ꯐꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯜꯂ ꯆꯠꯄꯗꯣ ꯑꯩ ꯐꯤꯒꯨꯝꯕ ꯑꯆꯧꯕ ꯏꯟꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯍꯥꯏꯕꯗꯤ ꯋꯥꯏ ꯆꯤꯟꯕ ꯃꯇꯥꯡ ꯌꯥꯎꯕꯗꯣ ꯑꯗꯨꯀꯥꯟꯗ ꯇꯧꯅꯕꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯂꯁꯨ ꯑꯗꯨꯝ ꯏꯟꯅꯕ ꯑꯗꯨꯗꯨꯒ ꯁ꯭ꯄꯦꯛꯁꯤꯒ ꯎꯞꯁꯟꯈ꯭ꯔꯒ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯄꯣꯁ ꯇꯥꯕꯗ ꯁꯦꯁ ꯌꯥꯝ ꯄꯣꯁ ꯇꯥꯕꯩ ꯇꯥꯏꯞꯇ ꯌꯥꯝ ꯐꯖꯩꯑꯕ ꯁꯤ ꯐꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯈꯪꯗꯦ ꯄꯥꯛꯅꯁꯨ ꯃꯜꯂꯣꯏꯗꯕ ꯐꯤꯗꯥꯗꯨꯅꯦꯕ ꯁꯨꯔꯒꯁꯨ ꯑꯃꯟꯕ ꯁꯨꯛꯃꯥꯟ ꯃꯥꯜꯂꯣꯏꯗꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤꯁꯤꯅ ꯗ ꯂꯩꯔꯦ ꯁꯤꯁꯦ ꯃꯆꯨꯁꯦ ꯑꯁꯦꯡꯕꯗꯗꯤ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯌꯥꯝꯅ ꯌꯛ ꯂꯥꯎꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯐꯖꯩꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯗꯛꯁ ꯁꯤꯒꯤ ꯐꯤꯁꯦ ꯇꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯄꯗꯒ ꯌꯥꯟꯕꯗ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯌꯥꯝꯅ ꯂꯦꯝꯒꯗ ꯌꯥꯝꯅ ꯏꯪꯒꯗꯕ ꯃꯆꯨꯅꯦꯕꯀꯣ ꯃꯄꯥꯟꯗꯁꯨ ꯇꯨ ꯁꯤꯒꯤ ꯀꯤꯁꯤ ꯀꯤꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯁ꯭ꯀ꯭ꯋꯦꯔ ꯁꯦꯞ ꯁ꯭ꯀꯥꯔꯐꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯀ꯭ꯋꯦꯔ ꯁꯦꯞꯁꯦ ꯄꯥꯛꯅ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯅꯤꯈꯛꯇꯪ ꯂꯩꯕꯅꯦꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯐꯤꯗꯛꯁꯦ ꯈꯔ ꯄꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯥꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯑꯃꯗꯨꯅ ꯑꯃꯨꯛꯈꯔ ꯊꯥꯏꯗꯅ ꯁꯤꯁꯤꯅ ꯌꯥꯝ ꯄꯥꯏ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯉꯛꯁꯤꯗ ꯌꯦꯠꯁꯜꯂꯒ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯑꯗꯨꯝ ꯀꯥꯂꯦꯟꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯩ ꯈꯨꯏꯟꯁꯦ ꯐꯕꯨꯗꯤ ꯐꯖꯗ꯭ꯔꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯄꯪꯏꯟ ꯏꯟꯁꯤꯟꯕꯅꯦꯕ ꯁꯨꯃꯥꯏꯅꯒ ꯀꯨꯞꯁꯜꯂꯒ ꯅꯨꯡꯁꯥ ꯃꯔꯛꯇꯕꯨꯊꯣꯛꯈ꯭ꯔꯁꯨ ꯒꯥꯔꯤ ꯃꯆꯥꯕꯨ ꯊꯧꯈ꯭ꯔꯁꯨ ꯑꯁ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯅꯤ ꯍꯨꯃꯥꯡ ꯑꯝꯇ ꯁꯧꯔꯔꯣꯏ ꯑꯗꯨꯒ ꯃꯊꯪꯁꯤꯗꯤ ꯕꯦꯒ ꯑꯃꯅꯤꯈꯛ ꯑꯣꯔꯗꯔ ꯇꯧꯕꯅꯦꯀꯣ ꯑꯍꯥꯟꯕꯗ ꯁꯤꯁꯦ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯎ ꯄ꯭ꯔꯤꯟ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁꯟ ꯑꯔꯥꯡꯕꯤꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯅꯦꯕꯀꯣ ꯁꯟ ꯑꯉꯧꯕ ꯑꯔꯥꯡꯕꯗꯣ ꯁꯤꯒꯤ ꯀꯥꯎ ꯄ꯭ꯔꯤꯟꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯗꯤꯖꯥꯏꯟꯁꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯗꯨ ꯃꯤꯅ ꯌꯥꯅꯕꯕꯨꯗꯤ ꯌꯥꯝ ꯀꯨꯏꯔꯕꯅꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯝꯐꯔꯛ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯕꯩꯅꯦ ꯑꯗꯣ ꯑꯩ ꯍꯟꯗꯛꯇꯤ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯐꯅꯦꯛꯀ ꯄꯥꯔꯁꯨ ꯑꯗꯨم ꯌꯥꯅꯤ ꯑꯗꯨꯗꯨꯒ ꯐ꯭ꯔꯣꯛꯀꯨꯝꯕ ꯁꯦꯠꯂꯁꯨ ꯑꯗꯨꯝ ꯌꯥꯅꯤꯀോ ꯑꯗꯨꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕ ꯖꯤꯟꯁꯀꯨꯝꯕ ꯁꯦꯠꯂꯒꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯁꯦ ꯂꯧꯕꯅꯦ ꯑꯩꯒꯤ ꯑꯝꯇ ꯂꯩꯇꯦꯕ ꯃꯊꯪꯒꯤꯁꯤꯅ ꯁꯤꯗ ꯔꯣꯁ ꯀꯌꯥꯝ ꯁꯥꯠꯂꯦꯗꯣ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯐꯅꯦꯛꯀꯨꯝꯕ ꯁꯦꯠꯂꯒ ꯆꯥꯛꯎꯝꯕ ꯂꯨꯍꯣꯡꯕ ꯑꯗꯨꯝ ꯂꯩꯗꯅ ꯍꯩꯖꯤꯡꯄꯣꯠ ꯅꯨꯡ ꯆꯠꯄꯗ ꯐꯅꯦꯛ ꯅꯨꯡ ꯁꯦꯠꯂꯒ ꯑꯩꯅ ꯌꯥꯟꯒꯦꯅꯅꯦꯀꯣ ꯂꯩ ꯅꯨꯡꯗꯣ ꯁꯤꯁꯦ ꯃꯃꯜꯁꯨ ꯍꯣꯡꯉꯤꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯑꯣꯏꯅ ꯂꯧꯕꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯁꯨꯝ ꯆꯠ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯜꯂꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯒ ꯃꯃꯜꯁꯨ ꯇꯥꯡꯗꯦꯇꯣ ꯑꯩꯈꯣꯏ ꯄꯣꯠꯂꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯝ ꯂꯩꯔꯨꯕ ꯃꯇꯝꯗ 400-400 ꯑꯗꯨꯝ ꯌꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨ ꯄꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤꯒꯨꯝꯕ ꯁꯦꯠꯂꯒ ꯑꯗꯨꯝ ꯁꯤꯁꯦ ꯄꯥꯏꯕꯗ ꯑꯗꯨꯝ ꯐꯖꯅꯤꯕꯀꯣ ꯁꯤꯒꯤ ꯂꯩꯒ ꯖꯕꯨꯟ ꯌꯥꯎꯕꯁꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯝ ꯐꯩꯌꯦꯕ ꯃꯈꯣꯛꯀꯁꯦ ꯑꯗꯨꯝ ꯌꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯅꯤ ꯏꯌꯥꯡꯁꯨ ꯌꯥꯡꯉꯦ ꯑꯗꯨꯗꯨꯒ ꯄꯩꯁా ꯍꯥꯞꯄꯁꯨ ꯅꯨꯡꯉꯥꯏꯅꯤ ꯄꯣꯠꯂꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯃꯔꯤ ꯀꯤꯊꯣꯛ ꯀꯤꯁꯤꯟꯒ ꯇꯧꯅꯩꯗꯅꯀꯣ ꯌꯥꯝꯅ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯁꯤꯅ ꯆꯦꯟ ꯄꯥꯜꯂꯦ ꯑꯗꯨꯗꯨꯒ ꯌꯥꯟꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯡꯁꯨ ꯌꯥꯡꯉꯦ ꯐꯖꯩꯌꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯂꯧꯔꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯔꯣꯏꯕꯁꯤꯗꯤ ꯖꯤꯃꯤ ꯆꯨ ꯀꯥꯏꯗ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯕꯦꯒꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯁꯤꯁꯦ ꯃꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯜꯂꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅꯇꯪ ꯑꯣꯏꯔꯁꯨ ꯌꯥꯜꯂꯁꯨ ꯌꯥꯅꯤꯕꯀꯣ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯊꯥꯗꯈ꯭ꯔꯒ ꯑꯗꯨꯒ ꯁꯥꯡꯍꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨم ꯌꯥꯏ ꯃꯔꯤꯗꯣ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯌꯥꯝꯅ ꯁꯥꯡꯍꯟꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯁꯤꯒꯤ ꯁ꯭ꯂꯤꯡ ꯕꯦꯒꯁꯤ ꯂꯣꯏꯔꯦ ꯑꯁꯦꯡꯕꯗ ꯀ꯭ꯌꯨꯠ ꯈꯨꯑꯣꯏꯗꯣ ꯑꯁꯦꯡꯕꯗ ꯄꯤꯛꯂꯞꯀ ꯇꯧꯔꯒꯅꯦꯀꯣ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯦꯝꯕ ꯐꯖꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ
ꯃꯤ ꯃꯌꯥꯝꯅ ꯂꯩꯔꯒꯦꯅ ꯍꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯑꯗꯣ ꯑꯩꯅꯁꯨ ꯄꯥꯝꯅ ꯂꯩꯖꯕꯅꯤꯅꯅꯦꯀꯣ ꯑꯩꯅ ꯀꯩꯁꯨ ꯌꯥꯗꯕ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯨ ꯌꯥꯟꯕꯗꯁꯨ ꯄꯤꯛꯂꯞꯀ ꯇꯧꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯅꯦꯛ ꯁꯦꯠꯂꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯁꯤꯁꯤꯁꯨ ꯑꯗꯨꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯝ ꯖꯤꯟꯁꯀꯨꯝꯕ ꯁꯦꯠꯂꯁꯨ ꯑꯗꯨꯝ ꯄꯨꯕ ꯌꯥꯅꯤꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔꯤꯒꯨꯝꯕ ꯁꯦꯠꯂꯁꯨ ꯌꯥꯝꯅ ꯂꯦꯝꯅꯤꯕꯗꯨ ꯁꯤꯁꯦ ꯑꯁ ꯌꯥꯝ ꯐꯖꯩ ꯑꯁꯤꯒꯨꯝꯕꯗ ꯀ꯭ꯌꯨꯠ ꯀꯣꯏ ꯑꯃ ꯄꯤꯛꯂꯞ ꯇꯧꯔꯒ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯄꯣꯠꯁꯦ ꯁꯤꯗ ꯂꯣꯏꯔꯦꯕꯀꯣ ꯕꯦꯒ ꯑꯗꯨꯗꯨꯒ ꯑꯦꯁꯦꯁꯔꯤꯁ ꯑꯥꯏꯇꯦꯝꯅꯦꯕ ꯕꯦꯒ ꯑꯗꯨꯒ ꯁ꯭ꯀꯥꯔꯐ ꯅꯨꯡ ꯁ꯭ꯄꯦꯛ ꯅꯨꯡꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯦꯒ ꯅꯨꯡꯁꯨ ꯌꯥꯅꯤꯡꯉꯥꯏꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯌꯥ ꯂꯩꯕꯗꯣ ꯇꯜꯂꯦꯅ ꯑꯗꯨꯝ ꯑꯍꯣꯡꯕ ꯈꯔ ꯑꯗꯨꯝ ꯀꯛꯆꯕꯅꯦ ꯑꯗꯨꯒ ꯁ꯭ꯄꯦꯛ ꯅꯨꯡꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥ ꯅꯨꯡ ꯊꯧꯕꯗ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯂꯧꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅꯃꯛ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯤꯡ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯆꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯃꯤꯁꯣ ꯍꯥꯏꯔꯤꯕ ꯑꯦꯞꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯄꯣꯠꯁꯨ ꯑꯐꯕꯁꯨ ꯌꯥꯎꯕ ꯃꯃꯜꯁꯨ ꯍꯣꯡꯕ ꯑꯗꯨꯅ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯒꯤ ꯂꯤꯡꯛꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯍꯥꯟꯕ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ 15% ꯑꯣꯐ ꯅꯠꯇ꯭ꯔꯒꯅ ₹50 ꯐꯥꯎꯕ ꯑꯣꯐ ꯐꯪꯕꯤꯒꯅꯤ ꯑꯗꯨꯗꯨꯒ COD ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ COD ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯒꯅꯤ ꯑꯗꯨꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐ꯭ꯔꯤ ꯗꯦꯂꯤꯚꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯗꯨꯒ ꯑꯗꯣꯝꯅ ꯄꯣꯠꯁꯤꯡꯁꯤ ꯄꯥꯝꯗ꯭ꯔꯒꯁꯨ ꯏꯖꯤ ꯔꯤꯇꯔꯟ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯒꯤ ꯂꯤꯡꯛꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯁꯨ ꯁꯣꯏꯗꯅ ꯁꯣꯞꯄꯤꯡ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ ꯃꯤꯁꯣ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯒꯦ ꯃꯤꯁꯣꯗ ꯆꯪꯉꯅꯤ ꯀꯦꯇꯒꯣꯔꯤꯁꯇ ꯆꯪꯉꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡ ꯊꯤꯔꯅꯤ ꯀꯦꯇꯒꯣꯔꯤꯁꯇ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕꯀꯣ ꯀꯩꯀꯩ ꯃꯈꯜ ꯃꯈꯜ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯕꯦꯒ ꯅꯨꯡꯒꯤ ꯇꯧꯈꯤꯕꯅꯤꯅ ꯑꯩ ꯕꯦꯒꯀꯤ ꯑꯃ ꯌꯦꯡꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯕꯦꯒꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯈꯜꯂꯅꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯜꯂꯅꯤ ꯑꯗꯨꯝ ꯑꯄꯥꯝꯕꯗꯣ ꯌꯥꯎꯔꯗꯤ ꯈꯜꯂꯅꯤ ꯑꯗꯨꯒ ꯃꯆꯨ ꯅꯨꯡ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤꯀꯣ ꯃꯆꯨ ꯂꯩꯔꯗꯤ ꯑꯄꯥꯝꯕ ꯃꯆꯨꯗꯣ ꯑꯗꯨꯝ ꯈꯟꯕꯤꯔꯒ ꯑꯗꯨꯝ ꯕꯥꯏ ꯅꯥꯎꯗ ꯑꯗꯨꯝ ꯅꯝꯃꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯗ ꯄ꯭लेꯁ ꯑꯣꯔꯗꯔ ꯇꯧꯔꯅꯤ ꯗ ꯀꯦꯁ ꯑꯣꯟ ꯗꯦꯂꯤꯚꯔꯤꯗ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯄ꯭लेꯁ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ